Drug treatment center singda drug sizinaba mioi singbu tamthiba mongda phu saiba amasung singningai oiba mongda mi semina thorakpagi mayokta ngasi Association of Drug Users Manipur adumgi thomi singna wakani phamsa thakre loinena Manipur State Policy on Psychoactive Substances 2019 athupda thapag oina ponthokpiyo haina su demand tarokli wakani phamadu kaisa pat lemjam laikai gi yai pathoni sanglen da pangthokibani wakani phamadu da saru yakhiba association sing president L Gopi Srana phongdorakpada hoki basai khara sida Manipur da drugs sina bamioi kya tamthiba mongda phu saiba masung misimina thorakpa silaibak tibani drugs sina bamioi sing su mi moibi ke sabsaba right lay Maramadana drug users sing da miot mine sathaba dem na balenga ki mari leina baloi sang sing na mi sang bi na bagi da makwakat mi phamadu pangthoki bani ina masing mari leina na Manipur ke minister and Biren social welfare minister Stingko amasung health minister Dr Sapam Ranjan dasu rehabilitation center na sing ba drug treatment center sing da drug user kaya sinaningai oba mong da siba kaya thorok liba sigi mata na mi sang bi na ba memorandum pisalagani hairi Drug users akoisu sabsaba miwe bagi right lay koi hak sing sibu moin tawning momong na tawa moin hatok ning momong na hatok pibasi koi yaning de hai bagi pandam no thamjara koi na phamjabani 2019 Manipur state drug policy se thabak koi na pangtok piro lairiba rehab center natraga treatment center sing se mari lainaba loisang sing sina yengchan biraga treatment center sing asi mawong mari naina niyom niti magi makhada pangthogadi thoiba gatana asi khara handagadra haina points khara se thamjari Ucek ama hui ama hat padadi dandi chauna piraga hawai pamna mi ma bo hekta maram laitana puning momong da haning momong da oning momong da ot pasidi akoi sungya bo yaning de hai ba thok do wathok sing ase government mi chingchen bio